Kurumjari, SKTV News na sandokchari ba Manipuri pau yingbiri bising butaram nokshari ahan bada moroy pau sing phangmigani. Illegal immigrants sing sanglakpa thingsi hairu bagi birenda onsilakpani politics ta yana ba tawrambana ngasidi ngak yawrakhibani haina Chief Minister and Virena phangdorukli. Uyumpok litan makongda sariba fitsani sangba Valley Bridge ase miyam gi aifana ba oiramdre lang thak ba oiramle haina PDCC Kundrak from Assembly Constituency no wakala krai. Amasung Manipur Santi Purakpadagi Henamaru Oibatai Late, Unsida Santi Laterabadi, Lambi Thong Sakatpa, Sanakona Bo Oitolo Haina, MLKH, Zokishan of Fondo Cray. Hosimiam the Pausandona Pizzery. Illegal immigrants in Kandoksi, Mitop Sanglakpa Thingsi Hairubagi, Viren Hatlo Fate Harivani, politics ta Yana Basalam Manangasidi, Ngak Yorukivani Haina Manipur Chief Minister and Virena Fongdokrai. Ngasi Directorate of Environment and Climate Change na Sinduna Protecting Wetlands for our Common Future Haibo Wakalonda, Kansipurda Liba Laisang Hiden the Pangtokiba, World Wetlands Day Lisingani Kunmagi Toram the Wafum Assistant Minister of Fongdokivani. Environment and Climate Change Minister Tongam Biswajit, PhD Minister El Susindro, Social Welfare Minister Haikam Dingo, Lamlai Assembly Constituency MLA Komantabam Ibomsa, Androesi MLA Tonogzam Siam Kumar, Langtabal Assembly Constituency MLA Karam Siamna Toromatu Dasarugyaki. Thoromgi Manungsana Protecting Wetlands for our Common Future Haiva Hiramda, Tungi Horokli Bob Mahirushinda, Mahosagi Kal Kanabamadi, Nungsiba Pohanabagi Wakalonda, Hokiba January Tangamadagi Kuntra Fauba, Tamasuna, State Kitak the Pangtokiba, State Level Symposium, Poster Competition da Makomatang Takrabasinda, Asam Makudol Piduna, Puning Taugatki. Manipurgi Environment Ki Matang the Piba Report Oina Wetlands of Manipur Volume 1 Fonki. Chief Minister na mahaki warolda safe water, safe environment haina sinda lauri adubu popi thaba uwa yanthatpa lambi khong thamdana yum sajinba phunjinbadi leptri masi laibak thibani nature na miyoiba aikhoidi maru oide aikhoinadi nature asi maru oi habisi kauroidabani nature bu aikhoina singnarabadi aikhoibu warakpa ngami maramaduna Nature bu kan bahibasi aikoi kudimaki thogdang ni haiba khalaga thabak paikhatse haiki amaromda police ka miyamgi mari phagana basu honari aikoi gi lam aikoi kan si haiki bagaloina tungi asan mamit yenga loina miyamgi aifana ba paikhalak pa thabak khara tarokpa matamda sokpa yaurkani miyamna support obiu tungi nungai aifava oimina ba puna hona minasi haiki safe forest ni haibado u ya thalaga popi thabri lepte safe water body de haiba Kopsal laga lam kopsal laga sajin badi lepte jinna nama haiba thabak nam to soi goi roi adani maram marta baru binoi ne to kuda ka tawrais akhoi collectively akhoi hona hogradi akhoi mutkini ko America ngarang het tram ka ba ki doyem kana ki illegal immigrants me oh ina flight ta khara half truck ta khara half sibai me amse polel lenga laga roi thado khare akhoi di madu thadok se hairo biren halo illegal immigrant khandok se hairo ni biren chai di me lemin horo no me hai da be afaba thabak to se is kari gino suya ya de khoi bhata ti tram ngarang la ba ta urdu yem biyo ba me ki leader do the mine wo ye ba American force thousands of loin of thadok re ba sukuma leader ma pame khoi leader ma dakar lai politics sabu karai degi yana chaladi yana chatpada ni nga se khoi ngak yong putharamis yana chatpe aroi Nakalamuramda Forest and Environment Minister Tongam Biswajin Fangdokivada Tabakunimak merit amadi demerit lay. Hosik demerit su Tainarabanina, Muiba Aikoi Kaidabutai Haiva Kanase, Jaurana Wetland Satrik Kasuna Nipan, Mamang the Lerami Adubo, Ayagi Haina, Kaidona Kibadagi, Wetland Kiama Mangsilak Pahoraki. Listening among Samapan Marifudra Tereta Hauna, Yamangana World Wetland Day Pangtokuna, Wetland Gi Kana Bakhamina Ba, Yamakana Honaduna Laki, Hosikshu Makasatari. Tungi lakadaba mirona nungaina lehona ba wetland kanbana aikhoida kari kanai haiba aurokliba nahasingda takpiba mathau tai forest mangbadagi wetland mangbana saruk ahum rom hena mangki aikhoi khaktagi khalaga satpadagi nature ka helakpane masi hojikti aikhoina semdoklase apunbagi phirep ama longminaraga puksel singna thabak tawminasi nature kanminasi haiba wafam thamki
tungi oiba mirol da afaba posak ama thamam je hargade akoi ngasi tawriba thabak sigi afaba je sina pol moida langironi akoi punama akoi soi giba tawgiba punama tuna akoi thengri ba awa se tungda thengna dana ba akoi sumthokne magi matam oire habado ai repeatedly amuka hanna haijage duga akoi lairiba akoi the wetland laibasing manung da akoi 7 wetland ama akoi notification thona gi damakta akoi recommend tawre sigi manung da akoi rejuvenation and the conservation of the akoi 4 wetlands the jaral part waithau part aduga utra part aduga akoi jaimeng part ad angpopi se si akoi na thabak oina hauhre aduga hojik akoi gi wetland project ama DPR preparation tawri aduga lona hairiba project sing sai koina catchment conservation tawba aduga afforestation aduga spring rejuvenation tawba every sample ko the post da magi eco friendly oiba eco tourism gi oiba review new lakna bagi oiba aduga ekoi gi leiba biodiversity hotspot ama sem na bagi phajaba ohen ba do puna makki loiba inclusive oiba aduga yamna comprehensive oiba akoi gi paikhalle haibado koi ngasi gi wetland days da mayam de elaborate kitang khan ba chumra haibiga ei panjabani Uyumpok litan makhongda iril turel gi mathakta sariva fitsani sangba valley bridge si miyam gi yaifanava khongthang oiramdrei lang thakpaka pangkhak oiramle haina Peace and Development Coordinating Committee PDCC Kuntrapam Assembly Constituency gi maikaidagi wakalakli kumzali singani kunmathoi da Kuntrapam Assembly Constituency gi MLA TH Lokeshona urep yung tamduna saba hukiba thongasi gi matangda PDCC gi President Laimapopam Joina Uyumpok tagi lamboi khul tamna satpagi Lambida maruiraba thong asigi thabak subagi matamasi kumjali singani kunithoi da loikibaga loinena kumjali singani kunithoi dage kuntaret fawuna maintenance ki matam oiri Pradhan Mantri Gram Sadak Yojana ge package number MN04221 gi makhada sakiba thong asi loisilakle haina yengsilubada thong asi quality maintain tawdabana paiduna leramba thingna ke Numit kharani gi mamangda miyamna thong asi lanba horambadagi ngasi laikai gi miyamna loinena PDCC gi members singna yengsilubada valley bridge amada hapam thokpa BB4 panel pin VV11 pin BB3 type pin amadi long bone short bone plate sing thong asi da yarum kide thong asi gi hojik oriba phibam asida makhata na sathok sasin tawbada khudong sadba nangba yabana se minister amadi mari lenaba minister na atuba matam da mijeng changbiu loinena ngasi dagi numit humni fawbugi manungda thong asibu sariva contractor masa laktuna thong asi gi awada passing menkhatuna miyamda khudong thingai oiroidaba thong ama oina khusinnabiu haina phongdoke loinena Kuntrapam Assembly Constituency gi Manung sana taret khuldagi kaibi awang lekai taba iril turel gi mathakta sariva valley bridge ki pambom tatuna lairiba sisu athuba matamda mari lena basingna mining sangbiu haina puning singsinki thong asi plate thaba loisale na haibdigi ko yam harauna prajagi lub ama oina yengsenjaba lakjabani adubo hawjiki thongjigi phibam ama chadaba mongda sep tadaba mongda lerambadagi karigino na sum akhang haising suri nomleba mayam tana jaba matamdadi mafam ajai walamibji magi tangai phadaba BB4 ga na haiba panel pin lengamdaba BB11 aduga BB3 aduga type pin aduga decking plate aduga long bone short bone ga na magi thongjida yamna main role daba yanglen saru oiba pin na chingba kai kai si watpana maram oirakanda hojiki thongji paiba oirami loisalle na hairgaju oiriba phibam jida di hairiba polam jinga se mainly wal abanina thong sei sida koi lang thakpa chap manare maram aduna concern minister na chingba aduga honorable CM gi puning chingsinjari expert singna masi kari kari wali bano kaidori bano habje maigei somgi amsu Manipur miam gi praja gi interest ta awab jing se ubidana hairiba thong ase mapung phana loisan binana ba mieng changbi wa haiduna ningsing Manipur Santi Purapodagi Hena Maroi Batay Late, Punsida Santi Laterabadi, Lambi Thong Sakotpa, Sana Kona Ba Oitolo Haina. MLA Kates Zoikishan of Fongdokray, Nasi Tangwiban Youth Center, THYCG, Kuntram Direct Subama Pokumon Numiki Thorum, Tangwiban Hisam Dewalekai Deliba Center the Pangtoki, Thoramaduda, Tangwiban Assembly Constituency, MLA na Wafumasi Fongdokivani, THYCG President Longzam Tiken Special Class Government Contractor Laisram Sarangazit Film Forum Manipur gi former Chairman Mangolzau Samjat Sabamamdi TUC gi President Pratap Leshang Themsu Sarugyaki MLA Kates Zoikishan Center Sina Konma Mapam Singdi Sports gi lamda mingchat purakra basana roi singa mana piduna punging thawat ke loinana MLA na makha taraduna lambi thong amade sana khona bana singba
yauna hiram khudimakta sakhoran bahaibasi tangdu leitaba punsi mahing ama leitrabadi oithokloi laikai gi club singna su lamdam asida ingtapa purakpa yanabagi suggestion leirabasu takpiyu assembly constituency asigi lambi thong kya su leptuna semgali thangmai bangi lambi sada marifudradi concrete road onthona ba thabak paikhatpa haure lambi thong amade Sakot Tarangi, Tabak Suba Matamda, say and a Batoli Basimiam, Swakal Taduna, Sakot Tarangi Tabakta, Erapan Pibigino, Hanesu Apil Toki. Aku grade CB zero. Lepas kami grade semua pada kali kanan ini sih. Memang kita sudah dapat proposal juga ada jenis. Proposal itu sih aku grade kanan ini proposal kami Siapa kalau kami sudah di itu dia sendiri akan ada. Ya ini dia proposal kami aku dengan sendiri aku sedia new sudah aku juga. Aku sekarang itu mana jadi. Sports Leprosy Awareness Campaign is in Kunmanga Soromoina, National Leprosy Eradication Program, NLEP, National Health Mission, NHM Manipur, Directorate of Health Services, K Staff Singamade, Indian Medical Association, IME Doctors on Fadals, Kusan Madurangase, Cycle Rally Masat Cray. Together, let us raise awareness, dispel misconceptions, and ensure that no one affected by leprosy is left behind. Haiva, Wakalonda, Lamphilda Liba, Medical Directorate Complex, the Rally Dulam Taki. Urifo Canteen Faurga Kangla Western Get Tamna Amuk Laktuna Singmerong Konang Ani Karaktagi Manipur Legislative Assembly Mamang Fauduna Laglaga IMA Complex Age Lamphel Sana Kaitilda Pantungpam Oiki Cycle Rally Aduga Mari Lena State Leprosy Officer Dr. Salam Bosana Haikivada Leprosy Lena Makalasi Mycovectorium Lifree Hariba Bacteria Makalasina to Onbani Amadi Launagan Balena Nate Havana Chingba Mipung Kudimagna Kangmineraga Malem the Leprosy Mutanaba Pandamda Hokibalisingani Taratretaги Sahi Kudingi January Tang Contratagi Horga February Tang Taram de Fogba Lebak Assissin Batuna Pantoniba First Leprosy Awareness Campaign is Romoina Rally Si Pantopani Leprosy asi mamangi matamda laing bangam namdrabasu hojikti multi drug therapy asi World Health Organization WHO amadi India laingak anina lemna fanganduna treatment sa tharagani haiki Leprosy have anabasi ekoi mipum tingna khangminaraga malem sidagi leprosy si pulap muthanaba pandam do phangnabagi damaktani koi hoji phawse leprosy si ikainaraga sum aidi hangoinaraga stigma to sum lotion leibasi ma adum tawri aduna koina mayamda appeal tawjining se mapan thokpira o lotion bibagi mahutta mantam chana khangdo hosi treatment tawsi angang da leire hagadi community duda ahan soidana leiramdoini arod lot pa India Pumbagi or Yamada, Koyamna, Sapana lady, Adubu, Loivadinati, Ekogi, Pandam Hungry, and Pandam Sip Hungabagi the 2027 Hoki Manungsida Ekoi, target Amatam, zero leprosy, zero transmission, zero stigma and discrimination, Aduba, zero deformity, and the city Pandam Sip Hungam, never Koyam, Punna, Pona, Burma, Matota. Call for peace and support of children affected during the ongoing Manipur conflict. I've Timda Imatras Nasindana Manipur Leriba RE 650 Club Manipur Native Throttlers Tangzing Tumfers Moirang Mekle Rail Riders Salai Athoba Kangli Park Young Riders Manipur Sanamahi Motors Royal Motors na Singba Biker Club Singa Kusam Narga Manipur da Ingta Panjilana Bagi Paujel Puba Bike Reliama Biker Sani Yang Kairom Handmana Sarugaduna Kanglagi Western Getagi Nasi Kongshan Kray Santigi Paujel Puduna Madi Manipura Toliba Lanasin Maramoriga Angang Sing the Fangiba Saitin Kiasibo Hantanabagi Paujel Piba, Vai Reliadu, Imphal Ge Kangla Get Mamang the Lamtarga, Imphal Airport Line, Vishnupur, Moirang, Kumbi, Sadang, Kaksing, Tawal, Amadi, Kansipur Farga, Kawa, Feshu Lampakta, Lamtung Pamoiki. Bike rally Lam Tabaga Marilena, egalitarian Manipur of the altruist Imatraski President, retired Colonel Safam Sandikumana Fongokivada, Manipura Toliba, Lanasi Atubada Lushinduna Mahosagi Punchida Hanzilakna Ba Amadi, Lanasi the Saiting Pangaba Angang Sing the support Pinamaki Pandam the rally assistant Beni.
rally asi kaksing tamna salaga halakadabani miyamgi support ge trust asina sinba rally asida sarug yariba sing amadi medical support piriba sing busu thagatlei nakal maromda me ahumdagi tholiba irang asina maram warga khamthena awaba mayoknariba internally displaced person imung singi mahi tamniba angang humdra marida financial support su kusinaki Makatan sponsorship pirakadaba miyoi samga tara marirom su leirei ngasi maksu trust asigi member amana subnagi class 3 kaktamak tamniba maheroi amage educational support oina sponsorship piragani hana lauthorpada thagatpa phongdokhi Imatras habadi Agrarian Manipur of the Ultras Trust Habasina Simjamani rally sigi theme di call for peace aduga atopa mana shanti oinaba aduga effective ba angang singse masibo akoina mayamna support tawinaba haiduna sinjaba rally ni ngasigi rally se adu akoi kaching tana chachagani sigi rutsida hanjarakani mairang tana chalaga adu ngasigi se biker around 250 mung ojai Vibe rally lamthaba duga mari lenena Manipur film ge sangnai revi actor Hizam Balana phongdokibada hauzik lamdam masida tholiba irang asina maramuraga awaba tarba singidamak biker singna sinduna mausa ge punsi rolda hanjil hanna bagidamak paujel puduna saliba rally asi apaba khongthang amani maruoina irang asina maramuraga awaba tarba imung singda angam angamba mateng pangduna makhoi busu miyamga amatoina sapmana himinaba mathau tai maruoina relief camp ta leiriba mahiroi singi mahi machine tambada awaba magneriba sing kokhanba mathau tai haiki Irang na sohalaba angangsing sida matau karamna mukhoigi education gi lambi sida khoigi ngamjangam jaba haitai na voluntarily thopirak laga sumaina mateng pangbi base yam haninga le thana thaga chai adagi separately bo oiresu ko individually bo oiresu thopira aga plan na sohalaba khoigi maruina angang macha singse sida mukhoida matau karamna mukhoigi lairik tambagi lambi sida education gi line sida kadai dagi inkhati ba yaba ga habase si amukang khanminaraga si masi fugat pasine ba maru oirise ko United National Liberation Front Manipur UNLF ki Central Cadre ama oina party ki thongdang sauna loramba MPA Captain Sirom sa atopaming Ravindra masung KYKL ge asangba miyam ge yaw lanmi moirangthem susil atopaming athoba anina mamang thagi kuntra gi numit yungba matung pung ama mangkhairom taba matamda mayang lanmi amasung kene B ge apun makutpu singi mayok na lanpamam da thawaina ponthapi krai Makoy anina laikidabada koireng na lusingba UNLF ki Central Committee amadi KYKL ge Central Committee anina thokpa serolamana awaba amadi nungaitaba phongdorklei Lona thingkrava lalolup anina puna thokpa serolamada laibak thiba thongdok adu haukiba January gi tang 13 gi hauna Kamjong district amadi Myanmar gi lona bangamkhai paringda Manipur gi yawolup singi apunba tengol ga India gi lanmi amasung makhogi proxy oina sijinaba kene bigi apunba khutpuga leptana sonarakiba langi soromoina Captain Chirom sana lusingduna apunba yawolup singi tengol amana border pillar number 82 amasung 83 gi marakta area domination chatharingai de thokibani pungkhai ama hena kapna kiba lanphamadu da apunba yaw lanmi singi nakandagi rocket amadi lethot bomb kya kapsinduna counter attack sataki lanphamadu da yekna bani pan hena siki aduga apunba yaw lanmi singi nakaldasu UNLF ki Captain Chirom Samsung KYKL gi athoba ani maphamadu da khudakta laikide Leivak miyam gi ningtam lalhogi asoba thodang lorumba Captain Chirom Samade athoba ani na lanphamda manung matam sadana laikidaba asina yawlup ani gi khakta natana yawl eho asigi Menkatpa wargadaba awatpa madi oihoragani loinina yawloi anina laikidabada UNLF amasung masigi lanmi sanglup MP amadi KYKL amasung masigi lanmi sanglup MYL na awang wathaki yawlgi ikai khumnabu ulakpaga loinina makhogi imung manungna thengna horiba awabada su saruk yarakli Mamang thagi tang kuntaretagi hoduna kanglaipak amasung yumla naba Myanmar gi ngomkhai paringda leptana satharliba ningtam yaw lanthengda toan ba numit singda imale baki damak thawain ponthapi khraba koiring na lusingba UNLF ki MPA Captain Chirom sa atopaming Ravindro PLA gi second lieutenant Henthoi Bamadi KYKL gi MYL Moirangthem Susil atopaming athobagi mafamda People's Revolutionary Party of Kanglaipak Pripak amasung masigi lanmi sanglup Red Army na thamoi sona nungaitaba amadi awaba phongdorpolena laikhidraba singi mafamda ningtam yawlgi mapungphaba ikai khumnaba ulaklei Lona Thinkraba Lubasagi Publicity Officer, Department of Publicity and Propaganda, Mangal Kumanangasi Press at Tokpase Rolamana, India ge Security Force ki Marau Liba, Lusing Basingna, KNA Bibu Kulai in a season Aduna Lamdamasigi, Ningtam Yawlup Sing Mutanaba, Angamatakta Proxy War Satrakli.
Ningtam Yaulup Apunma Force Amana Mapung Fana Maiknaduna Mighty Pibungam Kibadumak Apunmana Pangalnani. Ningtam Yaoloi Atauba Ahumna Manung Matam Sadana Kidabada Lupasina Imungi Awabada Susarugari Haina Zerola Cinema Katarkli. Paugi Maraktan attend the Brematang Nominese. Slopland Public School, largest residential school affiliated to CBSE. Admission open for the new sessions 2025-26. For LKZ to class 9, safe and environmental friendly e-campus, free admission fees. Join the community of lifelong learners. Only Slopland Public School, Khongjong. Breki Matungda Mamutara Mushari Makata Poxing Pizari. Asamgi, Golfara Fulisna, Kasari Mafam Sinda Ekar, Yankaterulom, Henba Mapamda, Taramba Lupa, Kror Kuntaret, Lak Kunrongi, Oigaba Poppy, Pamising Tractor, and Kodokuna Mahanta and Krahari. Golfara Pulisna Pakalak Liva, Tabak Torang Asida, Assam Minister Himanta Viswasar Manamahaki, social media X Ki, Post Tagalapa, Warolda, dear local Favlo Sktv'S, sorry to spoil your plan at the Assam party. Maramdi Golfara Pulisna, Poppy Taramba Ekar Yankaitaruk Henbaki Mapam Sing Mahankre, Maramaduna Tungda Draki Pambi, Taga Haina Kalapamatamda, Assam Police Hana Ningsing Hariduna, Pulisna Ngaklaga, Tractor Poppy Pambi Sing Taukai video Matagala K. Post Adu Urbuda, Manipur Minister and Virenasu, Assam Minister da Tagat Wahi Fonga Luduna, Poppy Pambi Tabasingda, Singaduna, Hosiki, Draki Mayotapuna, Lepmina Duna Tungi. Naha Singi Yaifana Bahona Duna, Northeast State Singi, Naha Singbu, Draki Lang the Gay, Latolaga, Latna Tamna Bahona Resihana Fondo K. Mamang Sahigi, Ising Sound of Manipur Lapline Oriva, National Highway number 37, Gilambi Paring the River, Irang Turil Gimataka Sariva, Hana Valley Bridge, Oina Lerambadu, Hosik RCC Bridge, Oina Samgatwa, Loreduna, Satoksasin, Tauba, Honore Hairi. Manipuringa ki Kongtang Asida Hosik National Highway number 37 asi world class ki Takta Tamgani Haina Manipur gi Miam the Tamki Wafam Tabakta Ontokpa Horak Lehana Se Minister and Virena Social Media ex Tagalapa Mahaki Warol the Fondorokli. Chief Minister Namaka Taraduna Masigi Project Asina Mai Pak Pa Haibadu Erik Lavanina State Ahumasida Lambi Tongi Kudong Sadaba Tourism gi Mafam Kiada Sakwan Bangam Lagani Masina State ki Sakwat Lambi Dasu Mai Unsin Bangam Lagani Haina Se Minister na Makata Fondorokli. Manipur Lengaki, Imanung Tanglima scheme the beneficiary of Fangoda Basingjam Assembly constituency, Manung Chanda Laiba, Mioi Samangaga, Nipum Dogidamak Ima, Irema Mali allowance, Hodokuna, Tagi Senpam Sing and Topa Hokray. New Development Organization Singjama in a Sindana Oinam Tingal the Laiba political activist Oinam Roman Giyum the Pantopa Toronga Marilena Oinam Roman Hakivada. Manipur Lengana Handakta Nona Hodokiba, Imanung Tanglima scheme Afava Kongtang Edubo Singjama Assembly. Constituency gi manung da leiba mioi kya di scheme asigi khudong saba phangdaba kya leiri masigi damak ima ireima monthly allowance asi haudoktuna mioi samanga ga nifum doida thagi senpam sing entokpa hobani senpam sing asi ngasi khakta da yentolga lepkadaba nate matam sana beneficiary sing da phangangani mabang da su nonglei nungsina yum humdokraba imungda jinga pibine ba hairubada manipur lenga ki maikede ge pibi rakhide masida sunatana singjamai oinam thingel da turel kaiduna ising isau thoki adubu awaba tarba sing da manipur lenga na piba mateng ngasi fawbo phangdre
Asing kaya si Singjamay Assembly Constituency ki miyam na thengna duna lakli ba si khara makai kokpang amna ba makata na hona gani haiba wafum sing thamki. Irema allowance monthly scheme se hok jaraga koi singemai da leiba phangba ba buidogi oiba adu koi karigumba tabak sujadaba government ke da phangedaba sugna phangba ba singje phangan ga haiba se sapchana aigi Nada jaba aigi endorse new development organization nada aigi maro pang sing sigu donor wai birba kudima kan nada wakal manaba sing siga pijagi hena ngasi dagi piba hujabani adu ngasi gak yelaga koi lem kada banatte koi le mori ba Manipur government na cycle based scheme che pirak ri phawa ai subsab se yen gani leptana Songbung Relief Camp Committee amadi Lining Thausanami Temple Board na sinduna Songbung Relief Camp ta haukiba sahigi bar sadagi satharakpa pung isai zagoi fena amadi thangta sintak sindambada yauriba angang maraktagi mahi saba haure haina sintak sindamba asida pungi oza oina saruk yariba Sanamahi Temple Board ki pung isai zagoi loisangi pungi ba thoksom samu masana phongdorakrai mana makha taraduna kumjali singni kurumdogi me ohumdagi kuki singna Maitai da Landaba Horpage, Cookie Sina Yum Mai Haduna Talakraba, Maitai Sina Sanga from Loduna Lady Relief Camp Singi Imungda, Wankai High School Relief Camp, Lamboy Konangkong Relief Camp, Tangmiban Relief Camp Amadi, Songbung Relief Camp Tapung Isai Pena Amadi Tangta Tambibagi Torom Horakpani. Temple Board na Tambibagi Songbung Relief Camp ta Labi Gwalta Bidagi, Tongjam Dhananjogi, Masanupi Tongjam Romita Sanu, Luhomgi say Sakbangambagi Tak Yoduna, Luhomgi say Sakpa Hokray, Miam Nasumha Pupuning Tawapio Hike. ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯁꯧꯒꯠꯅꯤꯡꯕ ꯍꯥꯏꯗꯤ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯡꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯗꯒꯤ ꯋꯥꯡꯈꯩ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯃꯐꯝꯁꯤꯡ ꯁꯨꯝꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯃꯩꯇꯩ ꯏꯁꯩ ꯇꯝꯖꯔꯤꯕ ꯑꯗꯒꯤꯗꯤ ꯄꯨꯡ ꯇꯝꯃꯤꯕ ꯊꯥꯡ ꯇꯝꯃꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯈꯣꯏꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ 이세기 더글 더보다 속 양비유 하나 소이나 마양이 검도 소이나 롱나 하이세리 Nakalamromda isai yoza oina Lady Konsam Indira Laymana Hakivada Toliba Lanasi Tengnabada Akwipuna Punsindaba Yadaba Pipa Mamada Labor Amadi Relief Camp the Lady Angang Singbu Wakal Sarang Handana Lehanabagi Pandamda Isai Zagoi Tambi Toram Asi Satharpani Satharli Bas in Tapage Toram Dagi Putoli Bomma Hirising a Simiam Nungsi Bidune Isagi Toram Singda Saruga Hanbu Haki Relief Camp Maduda Layduna Isai Zagoi Tambada Sarugari B Tonogzam Romita Sanun Hakibada Relief Camp the Lady Basu Aikogi Nat Sanabi Lining Lond Sagona Later Bamatamata Tainariba Awapa Koktuna Lan Mai Palga Yumda Hanjin Bangani Kanduna Lining to Temple Borna Silakliba Toram Asida Sarugarpani Haki ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯝꯖꯔꯤꯕ ꯋꯥꯡꯈꯩꯒꯤꯁꯨ ꯁꯒꯣꯝꯕꯨꯒꯤꯁꯨ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯐꯅꯦꯛꯇꯒꯤ ꯐꯤꯗꯒꯤ ꯏꯁꯩꯗ ꯆꯪꯕ ꯖꯒꯣꯏꯗ ꯆꯪꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏꯅ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯄꯤꯕꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯄꯥꯟꯗꯝꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯃꯤꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯂꯕ ꯃꯇꯝꯗꯨꯗ ꯌꯦꯛꯅꯕ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯁꯦ ꯂꯥꯏꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯄꯥꯟꯗꯝꯅꯤ 2025 की ओइना अहांगना हांबो ओइदना ओजा इंदिरा अमसुंग ओजा सामुना सिनबिदुना यामगैदा अहान बोइना मयांगी सेवा तोबा ngamjare luhongba ma saktarure masina akoina hanasu khara waramba mayamdu khidang da oragasu kohan bibai da magda oja ani sibu thagatu phungdok chari amasung akogi awabu khuding makta matek pangbiriba committee singsu thagatu phungdok chari mayam angang sibu sande gi soide ngamda naba sinabiduna akobu laidok nami da pubiduna khogi kari soigi dagi haiduna Jenbiri Committee Singh Phungdok Chari Laidok Sanamahi membership dasu ikoi asugumba waba tarba singbu mateng pangbibagi damakta nungai Phungdok Chari Imphal is District Alumni Assembly Constituency ke manung sana laiba nongpo kaksing maira paibi imalup amasung Bright Star Union Club nongpo kaksing anina sinduna nongpo kaksing ibudo kamlang ba lai lampakta wakan mi phamduna salungpham gi thogdokpu yaningna phongdok rai ngasi sanction ki ba wakan mi phamadu mamang segi December 13 da Thobal District ke manung sana laiba salungpham High School maya da Manipur Police Command na kapanong maruna pan badagi khulngak pa ama sikhi baduga taruk puna fazin ki bagi
थौदोक्तु ngasi fawba phajin ki basing thadokna thami basigi mayakta sathakibane hari panba yabadi thawdok asigi matangda lamdam asigi miyamna akan mongda yaninda ba phongdongna kibaga loina toan ba loop club amadi maira paibisingna leptana thawdok adugi mayakta khongjang sangsinduna laklibani irang asida dia government laina mapi mapa ama laina ngasi mapi mapa amatta leitabagum visa singna khun ngakpa chali visa singbu police commando singna thongna phaba saduna nipa thoko saduna phana ba punna ba honna bse masi khudak tagi lepiyo amadi noina thongna phaba nupa thopa punninga gana singda chalaga kuki singu moigi mafam da nupa thopa thongna du utpiyo ngakpa hat pa phuba yaninde manipura paspa nakhu salungphang ni hat yaninde District Legal Services Imphal Amadi Unemployed Youth Learners Association Imphal Anina Kusan Maduna ngasi porong pathawan thawalai kaida leiva community hall da nongmagi oiba legal awareness program ama pangthokrai Domestic Violence and Drug Abuse haiba team da pangthokiba legal awareness program adu da advocate Irengbam Lenivala Amadi Kongi President Rajkumar Nilakantana panelist oina sarugya ke Tharumga mari lenena Unemployed Youth Learners Association ge General Secretary Angom Rojit Kumar na phongdokibada Yumthong kiyada ngasimak thengnariba domestic violence ki saitheng amade inkhalakli ba naha singna mayai kaba chinjak sizinarpagi sang hengalaktuna khunai amada pamnaba thodok kya thololi basi khara makhai thingba ngamna ba awareness program asi pangthokpani haiki ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯁꯁꯤꯡ ꯑꯁꯦ ꯃꯁꯤ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯤꯅꯤꯃꯥꯏꯖ ꯇꯧꯒꯗꯒꯦ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯗ꯭ꯔꯒꯁꯤꯡꯁꯤ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯚꯥꯏꯂꯦꯟꯁ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯤꯕꯁꯤꯡ ꯑꯁꯤ ꯃꯤꯅꯤꯃꯥꯏꯖ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯟꯑꯦꯝꯄ꯭ꯂꯣꯌꯔ ꯌꯨꯠ ꯂꯔꯅꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯏꯝꯐꯥꯜ ꯏꯁꯀ ꯈꯨꯠꯁꯝꯅꯔꯒ ꯍꯥꯏꯔꯤꯕ ꯏꯁꯨ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯂꯦꯟꯁ ꯑꯃꯗꯤ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯑꯁꯤꯗ ꯊꯝꯖꯔꯒ ꯊꯤꯝ ꯑꯅꯤꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ awareness program is sinjabani Manipur Khaktagi Natana India ki awangpok state singdagi ahan boina Tri Service Army Navy and Air Force ki Director of Music IAF oina Indian Air Force ki Officer Laima Popam Rupasandra Singh oida hairi mahaki fusion oiva composition singi manungda Ruvaru a tribute to freedom fighters asi ceremony hairi music asi ada pangthoki ba Republic Day gi matung beating the retreat ceremony thasi kumapanda pangthoki ba thorom da khongki mahaki music Ruvaru asida India ki Prime Minister Narendra Modi yauna miyoi kyana thagat pa phongdona ki Guwahati ke Maligaon ta leiba Luit Gar Officer Club ta ngarang pangthokiba Northeast Fashion International Fashion Week season 9 da Manipur ge naha river fashion designer Dhanakanta Thaunongjam saruk yakrai Maki showstopper oina Miss Universe Manipur lisingani kunmari Denif Kang Nguzamna saruk yaduna state asige fazraba fizol kaya miyam utki so sida awang poke toan by state singdagi fashion designer kaya saruk yakhi pangthokiba toramadu da Manipur gi fazraba nat ki oiba fizol sing season aduna miyam gi puning sing ke
ngasi nungthil pungani taba matamda iolgi wakal taminaba mifamgi ahumnak suba mifam hodam leirak club ki holda hodam leirak konjeng leirak amasung irum pukri mafangi club amadi maira paibi ima singna loinana iolgi luploi singa puna famina duna pokpodagi siba fawbgi tharam singda honglakliba masat amadi masina khunagi semilonda piriba saitheng hairiba sigi matangda yamna mamutana khananena ki haina iolgi serola mana fongdorokni Hausi amu sanabagi pau phangbigani anirak suboina Indiana amukana women under 19 T20 World Cup ki title lobang amkrai Kuala Lumpur gi Xavi Mark Oval da ngasi India sung South Africa lebak ani barakta sanaki ba final match da Indiana South Africa bo wicket mapan da mighty ba pibang amki ngasi sanaki ba match adu da South Africa na toss ngamduna hana batting tauki api ba over kun gi manung da run marfuni thoi lawraga all out oiki ngasi gi match adu da India gi player Gongadi Trisana, player of the match, the player of the series, Pangmangam K. Gongadi Trisana ball control by the all out Oidina run, Nifu Mari Lobangam K. Congratulations to India, two-time World Cup winners. ICC Under-19 Women's T20 World Cup champions for 2025. Hozimuk ngasi status do ikiva inga sagi pau pizere ICAR Regional Center Lampel Patagi Pangba report ki matung ina ngasi status da khwaidagi sabagi sang Celsius degree kunithoi dasmik tarung ni aduga khwaidagi ingmagi sang na Celsius degree taret oiki nuksiti yaw baising manil gi sang na ayukta sada maripuni pan amasung numidang waram duna sada kuntrani pan oiki loishalakpada moriba paukshamu kana fangbigani Illegal immigrants in Sanglak Pating si Hairugi Birenda on Silakpani politics to Yana Yanaba Toramana, Nasidi, not Yoroki Vani Haina, Minister and Birena from Brooklyn. Uyumpok Litan Makonga Sariva Fitsani Samba Valley Bridge of Simbiam Yaifan of Oidam Dre, Lang Tapo Oidam Lehana, PCC Contrapum Assembly Constituency, Wakala Craig. Amasung Manipur Santi Purapurgi Henba, Marui Bata Late, Punshida Santi later with the Lambi Tong South Pass Sana Konabo Oitolo Haina, MLA, Kids and Circulation of Congo Craig. How's you following the SKTV News na Pizza ba Manipuri Pau Matansa Loisin Zare, Manipur Miang Punshida Quaidi Hena, Marui by Status Gay. Lebaga sige mati maling dio iba ipawsing damag SKTV News bu midyang tadno lebiu yung biri basing buswa mo kana krum zari.